चावल ओंदे न तो का पुरान दी तौरोने तदी का सांग मारबोनी पुरान बिदो सांगदोरो सोमबुंगी रसनानी मुझे केनोगी सीताफोनगी अन्निखाई और नम्मे अमुक हो यानी लोइदि लोइरे ꯉꯁꯤꯗꯤ ꯑꯣꯛ ꯃꯔꯤꯟꯁꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯁꯤꯡꯖꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯔꯅꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯦ ꯊꯕꯤꯅꯦ ꯄꯥꯏꯅꯦꯄꯜ ꯑꯗꯒꯤ ꯁꯤꯅ ꯁꯣꯝꯕꯨꯡꯒꯤ ꯔꯁꯅꯥꯅꯤ ꯃꯁꯤ ꯀꯩꯅꯣꯒꯤꯅꯤ ꯁꯤꯇꯥꯐꯣꯟꯒꯤ ꯑꯅꯤꯈꯥꯏ 이장 징하게 하래 무시네 오늘 잔또 만나니 지죠 만나 이제 다음 지나 юм다 셈바 아사네나 카멘 신문에 잔남가 싱가 우무룩 니 떨어가 비니가 라파가 타고 아 남매 많이 잘해야지. tat pedra de então हंदकी म्यूजिक से डायरेक्ट अटैक ने बेरान फुनगे तवी मना कक्पा
ꯑꯩꯅ ꯁꯨꯝ ꯆꯝ ꯆꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕꯩꯒ ꯇꯧꯖꯕꯁꯤꯗ ꯇꯥꯛꯁꯜꯂꯒ ꯀ꯭ꯂꯕꯇ ꯁꯤꯗꯤ ꯗꯥꯏꯔꯦꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯩ ꯃꯑꯣꯡꯅꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯐꯨꯟꯒꯤ ꯇꯧꯔꯤ ꯊꯝꯅꯥ ꯃꯀꯣꯟꯁꯤꯗꯤ ꯃꯔꯤꯟꯁꯦ ꯀꯣꯟꯁꯤꯜꯂꯒꯦ ꯍꯦꯛꯇ ꯌꯥꯗ꯭ꯔꯦ ꯈꯨꯝ ꯑꯃ ꯁꯨꯃꯥꯏꯅ yerim olacak. Ngâm nữa. Mà thử
Non proprio bene. Sai che sa che mi hanno detto che tumnaba. Hả? Amo hối à nhỉ? Rồi đấy. Rồi.